Hi everyone, ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯔꯥ ꯋꯥꯟꯕ ꯆꯥ ꯊꯛꯄ ꯂꯣꯏꯔꯦꯕꯀꯣ꯫ ꯑꯗꯣ ꯉꯁꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯏꯆꯥꯅꯨꯄꯥꯒ ꯃꯆꯪ ꯀꯛꯄꯤꯗꯣꯏꯅꯦ꯫ ꯏꯆꯥꯅꯨꯄꯤꯒꯤꯗꯤ ꯑꯩꯅ ꯍꯦꯛ ꯀꯛꯑꯦ, ꯏꯆꯥꯅꯨꯄꯥꯒꯤꯗꯤ ꯑꯩꯅ ꯅꯥꯄꯦꯠꯇ ꯍꯦꯛ ꯄꯨꯔꯒ ꯀꯛꯑꯦꯕꯀꯣ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯀꯛꯄꯤꯔꯒꯦ ꯇꯧꯕꯅꯤ꯫ ꯑꯩ ꯑꯃꯨꯛ ꯐꯥꯎꯗꯤ ꯏꯆꯥꯅꯨꯄꯥꯒꯤ ꯀꯛꯇ꯭ꯔꯤ, ꯅꯨꯄꯥꯒꯤ ꯃꯆꯪ ꯀꯛꯇ꯭ꯔꯤꯑꯕ꯫ ꯅꯨꯄꯤꯒꯤꯗꯤ ꯑꯩ ꯁꯨꯝ ꯀꯛꯑꯦ, ꯑꯗꯨꯒ ꯅꯨꯄꯥꯒꯤꯗꯤ ꯀꯛꯇ꯭ꯔꯤ꯫ ꯑꯩ ꯍꯩꯗꯣꯏꯔꯥ ꯍꯩꯔꯣꯏꯗꯣꯏꯔꯗꯤ ꯈꯪꯗꯦ꯫ ꯀꯩꯒꯨꯝꯕ ꯍꯩꯇ ꯇꯥꯔꯒꯗꯤ ꯑꯩ ꯅꯥꯄꯦꯠꯇ ꯄꯨꯔꯒ ꯁꯦꯝꯍꯜꯂꯨꯅꯤꯕ꯫ ꯍꯩꯗꯣꯏꯔꯥ ꯍꯩꯔꯣꯏꯗꯣꯏꯔꯥ ꯍꯥꯏꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯑꯩ ꯃꯁꯝ ꯀꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯃꯣꯏꯒꯤ ꯈꯦꯔ ꯈꯔ ꯊꯣꯡꯉꯒ ꯊꯝꯕꯤꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯈꯦꯔ ꯌꯥꯝ ꯄꯥꯝꯃꯦ꯫ ꯆꯥꯍꯧ ꯑꯃꯨꯕꯤꯒꯤ ꯈꯦꯔ ꯈꯔ ꯊꯣꯡꯕꯤꯒꯦ꯫ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯣ꯫ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯝꯁꯦ ꯁꯥꯡꯉꯦ, ꯑꯩꯅ ꯍꯦꯛ ꯀꯛꯄꯤꯕ꯫ ꯁꯥꯡꯉꯦ ꯌꯦꯡꯉꯣ, ꯃꯃꯤꯠꯇ ꯆꯪꯉꯦ꯫ ꯅꯪꯅ ꯊꯥꯎ ꯂꯣꯏ ꯇꯩꯁꯟꯗꯅ ꯑꯩ ꯀꯛꯄꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯕꯅꯤ꯫ ꯃꯅꯤꯡ ꯀꯛꯑꯣꯏꯀꯣ? ꯀꯩꯒꯤ ꯃꯅꯤꯡ ꯀꯛꯑꯣꯏꯗꯣꯏꯅꯣ? ꯃꯅꯤꯡꯗ ꯃꯃꯤꯠꯇ ꯆꯪꯉꯦꯕ, ꯃꯃꯤꯠꯇ ꯆꯪꯕꯁꯦ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯀꯥꯇꯤꯁꯤꯁꯨ ꯊꯧꯔꯤꯔ ꯇꯧꯔꯤꯔ ꯈꯪꯗꯦ꯫ ꯀꯥꯇꯤꯁꯤꯁꯨ ꯊꯧꯗꯕꯅ ꯂꯣꯏꯔꯦꯍꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯣꯛꯏꯗꯣ? ꯑꯣꯟꯊꯔꯣ꯫ ꯀꯔꯤ? ꯀꯩ ꯍꯥꯏꯅꯣ? ꯌꯦꯡꯒꯦꯁꯦ, ꯑꯣꯟꯊꯣꯔꯛꯑꯣ ꯌꯦꯡꯒꯦꯁꯦ꯫ ꯁꯦ ꯃꯥꯟꯅꯔꯕ ꯌꯦꯡꯒꯦꯁꯦ, ꯑꯗꯨꯒ ꯅꯪ ꯏꯔꯨꯖꯧꯔꯣ, ꯆꯥꯇꯤꯗꯤ ꯌꯦꯡꯉꯨꯔꯣ ꯑꯗꯨꯒ꯫ ꯁꯦ ꯂꯣꯏꯔꯁꯦ꯫ ꯁꯦ ꯑꯣꯟꯊꯣꯔꯣ ꯌꯦꯡꯒꯦꯁꯦ, ꯑꯣꯟꯊꯣꯔꯛꯑꯣ ꯌꯦꯡꯒꯦ, ꯑꯝꯇ ꯌꯦꯡꯒꯦ꯫ ꯃꯃꯥꯡ ꯀꯛꯎ ꯍꯥꯏꯅꯤ ꯍꯥꯏꯔꯣ? ꯑꯣ, ꯍꯌꯦꯡꯉꯩ ꯑꯩ ꯃꯃꯥꯡ ꯀꯛꯑꯒꯦ, ꯃꯅꯤꯡ ꯑꯝꯇ ꯀꯛꯆꯔꯔꯣꯏ ꯀꯣ? ꯌꯥꯔꯕ ꯑꯗꯨꯗꯤ? ꯁꯦ ꯑꯣꯟꯊꯣꯔꯛꯎ, ꯃꯥꯟꯅꯔꯔꯣꯏ꯫ ꯈꯪꯉꯔꯣꯏ ꯍꯥꯏꯕ ꯃꯥꯟꯅꯗꯕꯗꯣ꯫ ꯁꯦ ꯍꯣꯏ, ꯆꯠꯀꯅꯨ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯅꯨꯀꯣ꯫ ꯏꯆꯥꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯅꯨ꯫ ꯁꯦ ꯌꯥꯔꯦ ꯌꯦꯡꯒꯦ, ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ, ꯃꯃꯥ ꯌꯦꯡꯒꯦ ꯑꯁ, ꯑꯩ ꯍꯧꯒꯠꯂꯒ ꯍꯦꯛꯇ ꯌꯦꯡꯉꯒꯦ ꯁꯦ꯫ ꯃꯥꯟꯅꯔꯦ ꯁꯦ, ꯍꯧꯒꯠꯂꯣ ꯁꯦ, ꯏꯔꯨꯖꯧꯔꯣ, ꯇꯥꯆꯧ ꯑꯃꯨꯛ ꯀꯛꯑꯒꯦ꯫ ꯏꯔꯨꯖꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤ? ꯇꯨ ꯚꯤꯗꯤꯑꯣ ꯑꯣꯟꯅꯤ ꯑꯩ꯫ ꯃꯥꯏ ꯃꯁꯝꯁꯦ ꯀꯌꯥꯝ ꯁꯥꯡꯉꯦ ꯌꯦꯡꯉꯣ꯫ ꯑꯗꯣ ꯑꯩ ꯁꯤꯁꯤꯅ ꯀꯛꯇꯣꯏꯅꯦꯕꯀꯣ꯫ ꯁꯤꯁꯤꯅ ꯑꯩ ꯑꯍꯥꯟꯕꯅꯤ ꯀꯛꯇꯣꯏꯁꯦ꯫ ꯁꯤꯗꯤ ꯍꯌꯦꯡꯉꯩ ꯑꯩꯅ ꯀꯛꯄ ꯌꯥꯅꯤ ꯍꯥꯏ ꯃꯥꯜꯂꯦ꯫ ꯅꯣꯟꯊꯍꯟꯕ ꯌꯥꯝꯅ꯫
ꯃꯃꯥꯡꯗꯣ ꯌꯦꯡꯒꯦ ꯃꯃꯥꯡꯗꯣ ꯃꯁꯝ ꯄꯥꯏꯅꯨ ꯍꯥꯏꯕ ꯎꯗ꯭ꯔꯦ ꯉꯥꯟꯕꯗꯣ ꯌꯦꯡꯍꯜꯂꯣ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯥꯒ ꯃꯁꯝ ꯀꯛꯄꯤꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯩꯇ꯭ꯔꯁꯨ ꯁꯨꯝ ꯀꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯌꯥꯝ ꯃꯆꯥ 이자नु빠ꯒꯤ ꯃꯆꯝ ꯑꯩꯅ ꯀꯛꯄꯗꯣ ꯌꯦꯡꯉꯣ ꯇꯣ ꯌꯦꯡꯉꯣ 하우브라 키르다 하우띠야 짜오른 우리 짜tom비기 마참 파자레세 꺄ꯝ 파자레 마착 파자레 yenga amtai smile tawrone donidana adu mayam aigi video se ngasigi oinadi matang aswaida loisinjarage nungaibiragadi aigi channel asibu subscribe tawbiramo like share comment su tawbiyo ngasigi oinadi bye Bye.